State asida HIV ga Sagonana Hingliba Meegi Masinga treatment Gidamak register Tourakpa Masinga lishing Khenari haina Manipur State X Control Site Meski Project Director Haobijam Rosita na phongdorakli Wafum asi Langol da Leba Sisa Hospital and Research Institute ta Antiretroviral Therapy Center ama hangdokpaga mari lainana pangtokpa thauramda mahakna phongdokhibani Max amasung Sisa Hospital and Research Institute na silaga pangtokpa thauram aduda Dr. Rosita na hai Nako na piba datagi matung ina kumja inisiganisum na kulhumdai faubada state asigi oina HIV ga Sagonana Hingliba Meegi masing ase lishing kun mariga chamri hufutara ni thoini adubu ART center da register tawduna treatment chathariba Meegi masingna lishing taraga mariga chomaga yankai mari oire masina takpade treatment chathadaba amade HIV status lotchillaga thamba Meegi masing ase lishing tararom levi haibane Kumja ingisingani shupna kuntra fawgi manungda malemdagi HIV muthatpa haina thamliba pandam asigi damak nakona sustainable development goal gi makhada fast track goal ahum piri Manipur gi oinadi fast track goal asigi anishuba amade ahum suba goal mai pakpa ngamle adubun know your HIV status haiba ahanba goal asidi khara sothana leire Atopa state singdadi ahanbagi goal asi mai pakpagi lambi nakshilakpa yaunare Maram aduna state asigi stakeholder Singapuna hona minaduna fast track goal asi mapung fana mai pakhanba mathau tai ngasi Sisa Hospital that nauna hangdokliba ART center asina HIV ga Sagonana Hingliba miyoi sing treatment chathabada hena khudong charagani masida sunatana state asigi oina ART center taragani thoi leiba asigi manungda high load center oiriba singi polum su khara makai hantharakani haibage thajaba lei haina mahana makha tana phongdokhe treatment guideline anova nakogi guidelines isu kena update antal stomin pasi top to su kuilena kalle anova kita president deputy kabiga tholok pasida already hanga private practitioners yakini ke bamatamda Manipur se community to matanda masin se sum hadi anova khara sum room to bamatar kali kana pe su feel to je ana den se approximately pena petna khanza basing en to da mi tara mu kai mu pha ta maina du su khara mati khara treatment de yang kana actively chahi yang baga actively sancha den to bomam da na new generation of city lines da su doctors khara specialist khara mu room to bama da treatment ki guideline du in workshop ko ma su rim sen BBC da su ya center hanga da ki workshop achobama so that all NSCP activities senior discipline when you update to jana bagi kurza to slow bagi they must wait the sincere ke Thauram aduga mari lainana Sisa Hospital and Research Institute ke managing director Dr. Kate Palina Hai private sector ama oriba Sisa Academy of Health Sciences ta ART center ama hangtokpa haibase kuina manglaklaba manglan amane manglan ase mangfau nanaba honabada achobo thodang lokhiba max pu thagatpa phongdokle makha tana ahenba infrastructure sing samgat sagatuna hena kana ba pina ba honakane state asida HIV gi chang hantharaklabasu tarain loba chumde India gi oina Manipur na HIV gi chang khara hanthaduna ahum suba mafam kanba ngamdiba ase max amasung lam asida thabak tawriba atai volunteer sina honabage mahaini haina Dr. Kate Palina makha tana phongdokhe koi staff tagi paroi koi staff mari musu ko introduce tawjare moi su anau bani moi su learning phase ni adu yari ge moi si handholding to piraga hena sigi lambis na ai thau phasana to ngom da ba dum moi site su kona ba noina na authority ki site su tapi tabiraga maroi na lakata basing si koi da service people gona ba pe na Nigeria adu loina na akoi volume handabada natana rims ta jinims ta volume treatment tawi adu ki volume handabada natana maroi na ngasai ki daksa da reiba kabu kharasi masisu pena attract tawna ba moi lakning na bhai tare lakning na batauraga koi ki sabsa ba gi service koi pina ba koi site ki hona jage